Manipuri Wari Pambi Channel tabiriba pumnamakpu amukka hanna taramnoksari ngasisu mayamgi ngaihak pothanarabagidamak anauba wari masa amakhaktang puduna laksari wari masa sigi maming director gi nupi wari masa sigi writer London Kaithelakpam hawjik taminarasi mayamgi ngaihak pothanarabagidamak puduna laksari ba anauba wari director gi nupi NGO tawbani haidana nupa masani humlaklambani kari hairamliba makoina nga pengba do makoi sargi sana namani haiduna thamlambani nangna madula hore natro makoina namduna piramlabaduda nongoi maru piramlabasu lawgadori nang maram charbadi mado lawbutabani maram sabhatrabadi nupa lak piramlabasu lawroidabani hairakani asumba tawbase kharadi henmankhre mina yaba lainasu yaba kharadi tawba phai chum chat malabasu aikhoigi damak kanamata leirakloye huranba senja thumja marak asida aibu yauksilo asini ne mina nungsidana awamal khara pirakpabu huranba kaubro aigi thabakki awamal ni laingakna tolo piribase aigi tawpham thokpa ithauda nangna khut thingjinba ai pamde mase imung manunggi wafamdagi tongali imung manungga mari lainai aigumba joint director amagi nupi leibak asida leiramloi aikoina leiriba asigumba joint director gi yum leibak asida leiramloi aduga laingakna piba gari simaga director gi nupi si kamaina tawbujano aigi nada ngaksamda yengbiyo kana aigumna tawge yare aigi nupidagi adugumba wafamsingado makatana tabu famde adubu thagi phangliba tolop khara aduna awala pa leitrabani haina khanbiganu tungi su khanbiu angang ahumni hanjin wafam ado makatana tabu pamde tanja aduda nupa ani khak changlaktura sumangda leplari ningtamba mangoldagi kumtharaklaga kari leire na khoigi sir akhoigi extension gi do order amatang thokpinaba madudi akhoigi board ki mifam ama famlaga madugi matungda thokadabani hoi sir aduda sir na bu yabiragadi board na pass tawba haiba seraibani amana amuk makha samtharai akhoigi di sir lei haiduna sauthokcharibani sir na susoidana honabirakani thajajai ado sir na honabibagi damak awamal oina yamba yamdaba nga sara amatang chananaba lupa lakh ani sidang thamjaramge ningtamba sauningbana masado thumatlammi adubu mayumni khallaga fatharami nakoi yausinkhiba yarani aduga matungda su asimatang khangbikho ai adugumba taude maram charabadi order tholakani nupa ani ado ikai nungsiyana na satkhi ningtambana magi nupido onsillaga hairai nangi saktu loisilurodana pungse mapal tasin kidawre office matam yaurakle Sonia pairap tauraga aigi sakumgi thabakda kuthingjin birakanu aina loisingadaba matamda loisingani mase aigi thauni phet launa imungda sangki o chapchara singnaredana ningtamba thabak sangba sahi manga mukta ngairi khungangi lairaba lomi imung amada poi masin manau tarukki manungda ahum subani makoigi imungda laingaki thabak tawribase mathantani piklingaidagi lairik phana horai laingaki high school amada class 10 faubo makok thongduna talai metric tasu first division da makwangna fangi mathang graduate fauba laingaki khara fauba college da loisilaba matungda private school amada oza oina puba horai private school gi oza ama oina thabakki changyeng kaya suyawi mamai thangda primary school gi oza lawbada khalaklami oza oina MCS exam da khalakpani haujikti mayolamda inkhol macha ama leiduna leire haukhiba sahi ahum mari se mahakki angang ahum aduga yamna ingna sikna leirakli adubu tha khara sida magi nupi Sonia gi marai sakri mayam se khamthengna warami maduna maram oiraduna pikhraba imung asida khanariba mot chanadabagi pal ama nongmagi wangkhalakli khwaidagi maru oiriba wakhalol chanadabagi maramdi ningtambana wanomsel mayam ama laudaba asina oirami
Hauzik ningtamba mahaki yum khakta nattana office da su pumnamaktage tokhai taraba haibadu oire kariguma matamda office ta sa asatha khara yamna saminabada mahak yauramde maramdi mayamna saribado office ki natraga makoigi phoikhaudagi puthokpa sel oiramde aduga imungdasu walan ngangnadaba tha ani sujilakle pumnamak asina maram oiduna ningtamba pumnamaktagi tokhai taraba hingbada nungaifam khangdre aduga madugidamak wakatpham natraga tamthokpham kanasu leiramde nongmatasu saningba ensang asimata thongu hainadre leiram khara saba aduga magi nungsijarabi nupigi maithong adu phawba ahingi matamda sangduna yenge khandre ningtamba kayarak hanna khallaba matungda mahaki punsi se sunadraba khongchat amada khongpham ama phawba haidoktana sattuna leire aduga asumba satpagi nungaiba mahau maset amata phanglaktraba punsi sina asumba satpagi mahai se karino mathanta hanjin hangbada phol taramde punsi se sangyeng amani khongpham khara honglaga yenglage wachak wanomda matam khara chatlaga yenglage haina sap yungna khalakle senja thumja tawramadagi tokpa misak amada masasu khangyang yangbagum asigumba thabak ase tawdre haina miya mamangda mai thangatna sauthok sabangami aduga hanana senja thumja tawramdrabasu tawrage khalakpa mikupta masa matomta fawba apha apunabagum tawrami aduga mado mina ikhang khangnadaba khwaidagi aronba thabaksu oirami magi nupida fawba mahaki wakhal hongle haina fawba phongdokpa ngamlamde adugi sumathakta kuina kaunarudrabanina mahakna hana kauba haibase maram isa sadana sangjabani khallubada hodokpa sungamlamde office tasu ngalingai matamda karigumba ama tawbagi file makhada lupa lising chatpi yep tuna thamlambani hauzik laurage khalakpa matam asidana ahangba file ngakta ngaikhre nakoinana ingit phanayamna pirabasu mahaidi phanglamde nongma ningol chakauba mayada attendant thoibana file amagi matangda hangba sangakpa duda adum haire thoiba file thadokpada kai sangi hangu makhoida sir na hairibasibu thoibana ngaksana na haira i madubu aina haigadabro nang samunna khallu chakaubase makhoigi tanateni paisa sinbaga yare ai thabak ngaihak tauge thoibado ngaksana na thokki ningtambana khalli thoibasibu khanglamgadrane aigi maise kanman khrabara thoibada kapkhiba telado fazana pala male numit khudingi ising isaugum masa mareng longthorai itha thajadana nongma makoi office ki director na hairakhi aikoigi ningtambasu matamasigi officer oirakla male ningtamba thoidokna thauna leire khumki hoi sir sanabidagi naitom tabase onthokna waram khre nongma thoibado ayuk ama ningtambagi yumda laklami ningtamba mangolna pause paduna lei ta thoiba kai leirabage lengsin birau thoibana che sang khara puthori sonia do magi nupaga wangangna drabasu mi lakli haiba khangbanina sa fawbodi semla i sir yaragadi handaki sayola sida thokpina na ba yamdi amdre sa thakna na ba yangkai sidang thamjaramge thoibana lupa lising yangkai gi sel sabulado puthokla duna nakalgi table da thammi makoi gi bil gabu sanabrane pare bil phanglaba matungda khara hapchila uko natrabadi mathang pharak tani ko ta thoiba pare sir thoibana nokphet tawraga haira i tawnariba matawado sonia pumak ngaklami ikai nungsiana bagumsu tawi mana puthorakpa sa glass ado thamlamlaga sa hairamlaga imungda yamna thuna sangsenki thongjinda leplaga magi nupa amadi table da leiriba sel sabuladuda amuk munna yengduna lei haitaribra masiloksin kho magi nupida onsilaga haira i ningtamba amasung ta thoibasu sa thakna kari no wari khara sanari mado sonia thoina ta seludre table dagi sel do lawsilaga imungda sumdring adum changkhre numit sigi numidang ado ningtamba office dagi khara thengna halai
ꯊꯦꯡꯂꯕ ꯑꯗꯨ ꯐꯥꯎꯕ ꯁꯣꯅꯤꯌꯥ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯤ꯫ ꯅꯤꯡꯇꯝꯕꯅ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯥꯟꯅꯅ ꯆꯥꯛꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯕ ꯁꯣꯅꯤꯌꯥꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯊꯣꯔꯛꯏ꯫ ꯀꯔꯤ ꯍꯥꯞꯆꯔꯛꯎꯒꯦ? ꯁꯣꯅꯤꯌꯥꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯇꯥꯕꯗ ꯅꯤꯡꯇꯝꯕꯒꯤ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯕꯒꯨꯝꯃꯤ꯫ ꯅꯪꯁꯨ ꯆꯥꯊꯣꯛꯂꯣꯗꯅ꯫ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯒꯨꯝꯂꯝꯃꯤ꯫ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯍꯧꯔꯨꯔꯕ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯪ ꯆꯤꯛꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯐꯝ ꯑꯃꯨꯛ ꯊꯣꯟꯒꯠꯈ꯭ꯔꯦ꯫ ꯇꯥꯊꯣꯏꯕ, ꯅꯪꯅ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯩ ꯄꯦꯜꯂꯦ꯫ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯗ ꯏꯌꯥꯝꯕꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯊꯣꯟꯕ ꯇꯥꯔꯤꯅꯦ꯫ ꯅꯤꯡꯇꯝꯕꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯍꯧꯖꯤꯛ ꯅꯤꯡꯇꯝꯕ ꯃꯥꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯗꯣ ꯏꯀꯥꯏ ꯀꯥꯏꯊꯣꯛꯇ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯒꯠꯂꯛꯂꯦ꯫ ꯃꯆꯥꯁꯤꯡ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯄ ꯌꯥꯕꯁꯨ ꯂꯦꯞꯁꯤꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯕꯗꯨꯃꯛ ꯊꯨꯡꯖꯔꯦ꯫ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯅꯤꯡꯇꯝꯕꯒꯤ ꯅꯨꯄꯤ ꯁꯣꯅꯤꯌꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯏꯔꯣꯏꯖꯔꯛꯂꯦ꯫ ꯁꯥꯔ, ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯤ, ꯆꯪꯍꯜꯂꯛꯎꯔꯥ? ꯊꯣꯏꯕꯅ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯆꯪꯍꯜꯂꯛꯎ꯫ ꯅꯨꯄꯤ ꯑꯗꯣ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯅꯨꯄꯤ ꯑꯗꯣ ꯏꯀꯣꯏ ꯀꯣꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯦ꯫ ꯅꯪꯅ ꯁꯥꯔ ꯀꯧꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯍꯦ꯫ ꯑꯗꯨꯕꯨꯅꯦ, ꯈꯔ ꯁꯝꯖꯤꯟꯕꯗꯤ ꯐꯔꯕꯅꯤꯀꯣ꯫ ꯁꯥꯔꯗꯕꯨ ꯁꯥꯔ ꯀꯧꯗꯅ ꯅꯅꯥꯏꯒꯤ ꯏꯇꯤꯛ ꯅꯆꯗꯦꯗ꯫ ꯇꯥꯊꯣꯏꯕꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯗꯨꯕꯨ꯫ ꯑꯣꯐꯤꯁꯇꯗꯤ ꯑꯣꯐꯤꯁꯀꯤ ꯆꯠꯅꯕꯤ ꯇꯧꯐꯝ ꯊꯣꯛꯄ ꯉꯥꯛꯄꯅ ꯐꯩ ꯈꯟꯖꯕ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯀꯩꯗꯧꯔꯕ? ꯅꯪꯒꯤ ꯑꯃꯗꯨꯗꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ? ꯑꯃꯗꯨ ꯂꯩꯔꯕꯁꯨ ꯁꯥꯔꯅ ꯍꯥꯏꯕꯗ ꯌꯥꯈꯤꯗꯕ ꯌꯥꯎꯕ꯭ꯔꯥꯅꯦ? ꯑꯗꯨꯗ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯔꯣꯠꯄ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯁꯥꯔꯒꯤꯁꯨ ꯌꯨꯝꯗ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ? ꯃꯍꯥꯛꯁꯨ ꯂꯩꯖꯁꯅꯨ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯁꯨ ꯃꯤꯅ ꯇꯧꯅꯗ꯭ꯔꯕꯔꯥꯅꯦ? ꯁꯥꯔꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯩꯕꯨ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ? ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪꯁꯤ ꯅꯤꯡꯇꯝꯕ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ꯫ ꯁꯥꯔ, ꯑꯣꯐꯤꯁꯅꯦ꯫ ꯍꯥ? ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯕꯤꯌꯨ꯫ ꯅꯅꯥꯏꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯊꯧꯒꯜ ꯇꯧꯖꯒꯦ꯫ ꯃꯐꯝ ꯃꯇꯝ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ… ꯑꯗꯣ ꯁꯥꯔ, ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛꯇꯨꯗꯤꯅꯦ 30ꯗꯪ ꯌꯧꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯁꯥꯔꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯪꯉꯣꯟꯗꯒꯤꯕꯨ ꯄꯥꯔꯁꯦꯟꯇꯦꯖ ꯑꯃꯨꯛ ꯂꯧꯈꯤꯒꯗꯔꯥ? ꯅꯤꯡꯇꯝꯕ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯅꯣꯡꯗꯝ ꯅꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯔꯣꯜ ꯇꯥꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯣꯐꯤꯁꯀꯤ ꯇꯨꯔ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯅꯤꯌꯥꯒꯤ ꯃꯐꯝꯗ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯗꯣ ꯏꯐꯪ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯅꯤꯡꯇꯝꯕꯅ ꯃꯥꯕꯨ ꯄꯦꯜꯍꯟꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ साꯡꯅ ꯃꯉꯣꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯔ ꯂꯩꯈꯤꯕ꯭ꯔꯥꯅꯦ? ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯄ꯭ꯔꯣꯖꯦꯛ ꯑꯃꯇꯪꯒꯤ ꯇꯥꯟꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯁꯥꯔꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ, ꯊꯦꯡꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯁꯣꯅꯤꯌꯥ ꯊꯤꯟꯊꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯇꯝꯕꯗ ꯐꯣꯟ ꯇꯧꯏ꯫ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯀꯩꯗꯧꯔꯦ? ꯑꯩ ꯑꯣꯐꯤꯁꯇ ꯊꯕꯛ ꯑꯃ ꯀꯟꯅ ꯁꯨꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯂꯒꯦ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯣꯐꯤꯁꯇ ꯂꯩꯔꯕꯗꯤ ꯐꯣꯟ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯝꯈꯤ꯫ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯐꯤꯁꯇ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ, ꯁꯥꯔꯕꯨ ꯂꯩꯈꯤꯗꯕꯔꯣ? ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ, ꯁꯥꯔ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯛꯂꯣꯏ ꯂꯣꯏꯗ꯭ꯔꯦ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ꯫ ꯐꯔꯛ ꯇꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯣꯟꯅ ꯂꯥꯛꯆꯔꯒꯦ꯫ ꯃꯦꯗꯥꯝ ꯑꯃ
ꯄ꯭ꯔꯣꯖꯦꯛꯀꯤꯅꯦꯅ ꯍꯦꯛ ꯂꯥꯛꯄꯅꯤ, ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯋꯥꯔꯤ ꯈꯔ ꯀꯨꯏꯒꯟꯕꯅꯤ꯫ ꯁꯣꯅꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯗ ꯁꯣꯅꯤꯌꯥ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯃꯗꯨꯃꯛꯅ ꯃꯄꯥꯟ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯐꯨꯝꯕꯪꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯅꯤꯡꯇꯝꯕ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯄꯥꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯔꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯕꯛ ꯀꯥꯔꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ, ꯇꯥꯟꯖꯥ ꯑꯃ ꯍꯦꯛ ꯆꯥꯅꯗ꯭ꯔ ꯃꯥꯜꯂꯦ꯫ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯝꯕꯗꯗꯤ ꯃꯦꯗꯥꯝꯒ ꯀꯗꯥꯏꯗꯅꯣꯃ ꯃꯆꯥ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯁꯣꯅꯤꯌꯥ ꯍꯧꯈꯤꯕ ꯑꯍꯤꯡ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯕꯒꯨꯝ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯁꯨ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯃꯃꯜ ꯌꯥꯝꯂꯕ ꯃꯥꯒꯤ ꯁꯅꯥ-ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇ ꯀꯣꯛꯍꯟꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯔꯕꯜꯅ ꯄꯨꯝꯂꯪ ꯂꯪꯂꯕ ꯅꯤꯡꯊꯤꯔꯕ ꯌꯨꯝ ꯑꯗꯨꯗꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯥꯔ, ꯅꯨꯄꯤ ꯑꯃ ꯁꯥꯔ ꯍꯪꯕ 3-4ꯔꯛ ꯁꯨꯔꯦ ꯂꯥꯛꯂꯝꯕ꯫ ꯅꯍꯥꯟꯁꯨ ꯀꯨꯏꯅ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯌꯨꯝꯒꯤ ꯊꯕꯛꯅꯒ ꯆꯤꯟꯕꯅꯦ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ? ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯇꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯅꯦ? ꯁꯥꯔ, ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦ꯫ ꯏꯆꯝ ꯆꯝꯂꯗꯅ ꯐꯤꯕꯝ ꯐꯤꯔꯦꯞꯀ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ꯫ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯦꯗ꯫ ꯇꯣꯏꯅ ꯎꯔꯕꯗꯨꯗ꯫ ꯅꯤꯡꯇꯝꯕ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ꯫ ꯃꯁꯛ ꯍꯥꯏꯐꯦꯠ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯏ, ꯈꯪꯎ ꯍꯦꯛ ꯎꯅꯤꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯔꯦꯀꯣꯔꯗꯤꯡ ꯆꯅꯤꯡ ꯇꯥꯅ ꯃꯊꯪ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯣ ꯍꯟꯖꯤꯟ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯋꯥ ꯂꯥꯜ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗꯅꯣ ꯌꯥꯝꯅ ꯆꯠꯂ ꯃꯥꯜꯂꯦꯅꯦ꯫ ꯃꯤꯒꯤ ꯃꯥꯏꯗ ꯄꯛꯂꯤꯕ ꯑꯃꯣꯠꯄꯗꯣ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯃꯥꯏꯗ ꯍꯥꯟꯅ ꯌꯦꯡꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯥꯀꯣꯏꯅꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯃꯥꯟꯒꯤ ꯃꯇꯝꯗꯣ ꯅꯠꯇꯦ꯫ ꯑꯩ ꯅꯨꯄꯤꯅ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯄꯥꯝꯗꯦ, ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯗꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗꯤ ꯆꯨꯝꯃꯤ ꯈꯟꯕ꯭ꯔꯣ? ꯑꯩꯅ ꯀꯔꯤ ꯇꯧꯏ? ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯟꯊꯕꯤꯒꯗꯕꯅꯤ꯫ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯅꯅꯕ ꯍꯤꯡꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩ, ꯃꯗꯨ ꯈꯪꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯌꯨꯝ ꯀꯥꯏꯒꯗꯕ ꯊꯕꯛꯇꯨꯗꯤ ꯑꯩꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ꯫ ꯑꯩꯅꯁꯨ ꯌꯨꯝ ꯊꯨꯒꯥꯏꯔꯣꯏ꯫ ꯅꯪ ꯅꯁꯥꯅ ꯀꯥꯏꯍꯟꯖꯕ ꯅꯠꯇꯅ꯫ ꯐꯩ, ꯀꯥꯏꯗꯅꯅꯕ ꯍꯣꯠꯅꯧ꯫ ꯑꯩ ꯍꯌꯦꯡꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯥꯝꯂꯛꯀꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ ꯀꯌꯥ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯃꯋꯥ ꯃꯄꯥꯎ ꯍꯪꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯤꯡꯅꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯃꯌꯨꯝ ꯑꯣꯟꯈ꯭ꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯕ ꯃꯆꯥ ꯑꯍꯜ ꯑꯗꯨꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯇꯝꯕ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯆꯥꯈꯤꯗ꯭ꯔꯦ꯫ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯁꯨ ꯀꯥ ꯍꯦꯟꯅ ꯊꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯇꯝꯐꯥ ꯁꯅꯥ, ꯁꯈꯤ ꯇꯣꯝꯕꯤꯒꯤꯗ ꯌꯥꯔꯦꯛꯄꯁꯨ ꯀꯨꯏꯔꯛꯂꯦ꯫ ꯅꯤꯡꯇꯝꯕ ꯁꯣꯅꯤꯌꯥꯒꯤ ꯃꯐꯝꯗꯒꯤ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯃꯛꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯃꯛ ꯅꯠꯇꯕꯅꯤꯅ ꯈꯣꯡꯒꯨꯜ ꯍꯦꯟꯅ ꯂꯤꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯤꯡꯇꯝꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯌꯨ ꯊꯛꯂꯒ ꯊꯣꯔꯛꯄꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯐꯝꯐꯝ ꯑꯃꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯛ ꯈꯦꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯁꯛꯐꯝ ꯑꯗꯣ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯇꯝꯕ ꯀꯧꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯍꯥꯛꯄꯨ ꯎꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯇꯝꯕ ꯎꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯆꯧꯕ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯒꯤ, ꯄꯦꯟꯗꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯈꯜꯂꯛꯄ ꯃꯤꯍꯨꯠꯁꯤꯡꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯊꯤꯡꯕ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯂꯤꯡꯈꯠꯇꯨꯅ ꯍꯥꯟꯅꯅ ꯀꯔꯞꯁꯟꯗ ꯆꯦꯟꯅꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯐꯥꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯠꯅꯕ ꯑꯃꯗꯤ
ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯁꯄꯣꯔꯠ ꯇꯧꯅꯕꯁꯨ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯇꯝꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯥꯟꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯊꯤꯔꯝꯗꯦ꯫ ꯊꯤꯒꯦꯅꯁꯨ ꯈꯟꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯇꯝꯕ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯥꯜꯗ ꯐꯥꯔꯝꯃꯤ꯫ ꯁꯥꯔ, ꯂꯝꯕꯤ ꯑꯃꯈꯛꯇꯪꯗꯤ ꯂꯩꯒꯅꯤ, ꯁꯥꯔꯅ ꯌꯥꯕꯤꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯂꯥꯛꯄ ꯊꯣꯏꯕꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯇꯥꯊꯣꯏꯕ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗ, ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯄꯥꯡꯕꯤꯔꯛꯂꯒꯅꯨ꯫ ꯅꯤꯡꯇꯝꯕ ꯀꯅꯥꯒꯨꯝꯕ ꯎꯀꯤꯜ ꯑꯃꯠꯇꯗ ꯋꯥꯅꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯥꯜꯗ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯄꯥꯎꯁꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯀꯣꯔꯠꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯅꯕ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯆꯠꯊꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯇꯝꯕꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯋꯥꯌꯦꯜ ꯆꯠꯊꯔꯝꯃꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯎꯀꯤꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯔꯝꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯈꯨꯗꯝꯒ ꯀꯣꯟꯅꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯖꯖꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯗꯣꯛ ꯑꯣꯏꯔꯕ ꯅꯤꯡꯇꯝꯕꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯅꯅꯕ ꯃꯇꯝ ꯄꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯎꯀꯤꯜ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯆꯩꯔꯥꯛ ꯀꯟꯃꯟꯕꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯇꯝꯕ ꯉꯛꯂꯝꯃꯤ꯫ ꯎꯀꯤꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯀꯤꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯎꯕꯗ ꯃꯍꯥꯛ ꯎꯀꯤꯜ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯎꯀꯤꯜ ꯑꯗꯨꯅꯁꯨ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌా ꯄꯤꯗꯨꯅ ꯅꯤꯡꯇꯝꯕꯕꯨ ꯆꯩꯔꯥꯛ ꯐꯪꯍꯟꯗꯅꯅꯕ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯇꯥꯔꯕꯁꯨ ꯍꯥꯟꯅꯅ ꯂꯩꯉꯥꯛꯀꯤ ꯎꯀꯤꯜꯅ ꯄꯥꯝꯂꯤꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯑꯗꯣ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯦꯟꯁꯤꯜꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯎꯀꯤꯜ ꯑꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯖꯖ ꯑꯗꯨꯅꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯖꯖꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯖꯅ ꯅꯤꯡꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯂꯝꯃꯤ, ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯕ ꯄꯥꯝꯃꯤ? ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯔꯞꯁꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯩꯔꯥꯛ ꯐꯪꯂꯕꯁꯨ ꯈꯨꯗꯣꯡꯆꯥꯕꯕꯨ ꯐꯪꯂꯕꯗꯤ ꯀꯔꯞꯁꯟ ꯇꯧꯒꯅꯤ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯇꯧꯔꯔꯣꯏ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯗꯦ꯫ ꯀꯔꯞꯁꯟ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯩꯔꯥꯛ ꯀꯣꯛꯅꯅꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯃꯥꯜꯂꯤꯕ ꯎꯀꯤꯜ ꯑꯁꯤꯒꯤ ꯋꯥ ꯂꯧꯕꯤꯒꯅꯨ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯖꯖ ꯑꯗꯣ ꯅꯤꯡꯇꯝꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯇꯝꯕꯕꯨ ꯆꯍꯤ 6 ꯌꯦꯜꯗ ꯃꯤꯌꯥ ꯇꯥꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 10 ꯋꯥꯀꯣꯡ ꯁꯦꯜ ꯊꯤꯅꯅꯕꯒꯤ ꯆꯩꯔꯥꯛ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯀꯣꯔꯠꯇ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯉꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯗꯤ ꯉꯛꯄ ꯐꯥꯎꯔꯝꯗꯦ꯫ ꯀꯣꯔꯠꯀꯤ ꯃꯄꯥꯜꯗ ꯃꯄꯤ ꯏꯔꯥ ꯁꯤꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯋꯥ ꯉꯥꯡꯈꯤꯕ ꯎꯀꯤꯜ ꯑꯗꯨꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯍꯥꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯖꯖꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯀꯣꯔꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯔꯝꯒꯗꯕꯅꯤ꯫ ꯁꯣꯅꯤꯌꯥꯗꯣ ꯎꯀꯤꯜ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯝꯗꯦ, ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯊꯈꯤꯔꯝꯃꯤ꯫